Online Manipur YouTube channel as being bir bam pum nang pom kana taram lok seri han badam na maroi ba pawam update thamjage chin cookie narco terrorist amadi illegal immigrant sing thengna na bam de warep lokre popi manghan ba hobada chin cookie narco terrorist sing muthat pagi ahan ba mai pak pa haurabani mahesor I furuk marakta wakalon khet na bagi mami tahan kumsi chin cookie narco terrorist amadi illegal immigrant sing thengna ba mioi lising ka ana saru gyaduna sing jamai chinga mathak pisum how ground dam yam gi mifam pangthokre popi mahan bagi thabuk hek hobada chin cookie narco terrorist sing muthat pagi han ba mai pak pa haurabani adu chin cookie narco terrorist sing muthat pana lan asi loibanate manipuri land revenue and the land reformation ek lokthok tuna mitai na manipuri mafam khudimak ta leiba ya han ba haibasina ahan bu khongthang oigadabani mitai na macet taraga mitop na harau na bani aikhoi punsin duna amata oina chatmina duna manipur kansi haina RPI Athwalegi National Secretary Maheswar Thonawjam na phongdokre wafam asi coordinating committee against the action of chin cookie narco terrorists and illegal immigrant na sinduna Let's fight against the chin cookie narco terrorists and illegal immigrant haibas da bangthok kiba miyam gi mifam da saru gyaduna phongdok kibani mifam adu da wangang laduna Maheswar Thonawjam na hai me ahum dagi hauduna state asida thokliba lan asida micham miyam kaya asi ana yauduna yum kaya mai chakliba asida khangduna leiba ngamlaktabadagi chin cookie narco terrorist sing state asida thokaliba isu asi mayek sengna khangan naba khongthang paikalakpani masida political goibu khudong chaba launa ba hona kiba leite aikoi khudingmak iraibak iramdam nungsiba ngaktani maram asina manipuri kannabagi damakta aina ngamjaba thautang adu lomina si state asigi oirba phim asida politics taunabagi matam nate popi manghan naba leibak asigi defense minister na pirakkiba thajaba adu system amagi makhada mai pakna paikhatlakna ba aikoi punna hona minase haiki magna makhata na hai popi manghan nabagi thabuk ase hek hoboda chin cookie narco terrorist muthat pagi ahan ba mai pak pa khongthang ni adum oinamak narco terrorist khak muthat pana lan asi loibanate manipuri land revenue and land reformation ek lokthok tuna mitai na manipuri gi mafam khudi makta leiba ya han bahai basina aikoi gi ahan ba khongthang oigadabani mitai na isagi ireiba ga sida lening ba mafam da kari gi leiba ya roidori bano mitai na macet taraga mitop na harau na bani aikoi amata oina punsin duna manipuri kanna pa honna si haiki ngasigi mifam aduna tongan bu warep ohum lokre warep sing adudi ahan ba chin cookie narco terrorist sing gi sathari ba poppy plantation gi mayokta committee na sangsin ba Kongjeng asida maira paibi amadi miyam pom namang na support toba ani subada Maheswar Thonawjam na poppy cultivation ki mayukta sangsil liba kongjeng asida committee asina mapung pana saugat pa amadi ahum subo warep na ngasi pangthok liba mifam na lawriba warep sing asi chief minister thabuk oina pangthok pina ba memorandum piduna taksin basini nakala maromda manipura thok liba irang asigi manungsan na ifuruk mitai marakta wakhalun khena bagi mami sauna tariba asi leptuna manipur gi saktam amadi mitai furup kanjena ba ikoi amata oina punsin duna mangda sangsin minnasi haina RPI Athwalegi National Secretary Maheswar Thonawjam na phongdokre Delhi dagi Manipur da ngasi thunglakiba Maheswar bu Imphal gi airport ta miyam na taram na okpaga loina na pawmi singa unabada mathaki wafam asi phongdoklo duna mahak na hai thabum manga helaklaba irang asi matam kuina sangna mamang dagi cookie singna lumduna lakpani haiba asi Kantharga isagi ifurup sing kandaba yade haiba wakalon chenaraba matamda saunaba amadi asoiba leinaroi sahi lising anigi mayek sengnaba puari leglaba manipuri amadi mitai furup kanjanaba aikhoi gi marakta khenaba wakalon thadok laga amata oina yeknaba thengnamin si haiki magna hai me ahum dagi thorak leba irang astanga si pawda mitai sing ngaktok saduna laglibani kariguma mitai sing na lan horok pathok laba di chin cookie narco terrorist sing numit nini phana leibangam loi manipur gi sing saruk sing da paktak na thariba popi pambi sing marufang na muthat na bagi matang Coordinating Committee against the action of chin cookie narco terrorists and illegal immigrant na sinduna ngasi pisum how ground da pangthok kada mifam saruk yana ba mahak ngasi Imphal da halakpani chayon ama Manipur leiduna chief minister yauna miyam gu unaba matungda amuk hanna maparlam da satuna leibak asigi miyam pumba irang asigi asum paudam tamlukhigani haina sum hakna phongdukhi leibak asigi defense minister Rajnath Singh na singda thariba popi pambi sing manghan naba India Air Force ke mercenary sing sijanaba yabo gi khudong saba Piraklabana chief minister ga unatun athuba matamda thabuk to onthokna wari saragani haina su Maheswar Thonawjam na pawmi sing da phongdokhi video sing bibagi damakta mambum nang pom kahna tagachari no update ki damakta online Manipur YouTube channel na subscribe to video thank you